Mayapun Pukurimdari, Nasigi Maru above the Katamzaki, Manipur Saknairaba, say Sakwa Ranbi Tona Housing, INDS Hospital, Kwakaitian Yam the Kanangam the Duna like Nari Haidi. Sakang the Basing Sur Hospital proprietor Yumda Hen Granite Thanamle Haidi. Sakang the Basing a Kangabok Reba, Sur Hospital proprietor. Dr. Somen Lystrom Yumda Hen Granite Amat Thanambaga Loinana, mobile phone Marie Supu Haidi. Thaudo asi ngarang numidang saurangna pung mapan makhairom tarakpa adwaida thokibani. Hand grenade asi kanana kari maramgi thanamlibano haiba khangba ngamdri. Thaudok asigi matangda Dr. Somen Lystramna wafam khara thamakli madudi. Ngarang aigi yumda sakhangdaba mi mari manga sophisticated oiba nongmai pairaga. Aingonda aigi yumgi ima ipa nupising angangsingda nongmai namduna phone mari pukhraga. Hand grenade ama yumda thamjilamle. Moigi apambasu hana haite ai matau karamna sigi environment sida thabok tawdoino. Mayamda ay nulubsari solution ama fangnaba aduga asigumba kangbusi mayamsu warakpiyu haina yam nungaitana Dr. Somen na phongdorokli. PREPAK Pro-gi kadar ama security force na Phagatkhre hairi. Indo-Myanmar border manaka laiba Yanghaubung village tagi security force na aina thingkraba lalhulu PREPAK Pro-gi kadar ama Phagatkhre hairi. Security force na pharaba kadar adugi maming Robert Lanhadam kawi hairi. Mangondagi insas scraper rifle ama phagatpa ngamle hairi. Makha tana PLA gi kadar ani Security Force da Phagatkhre hairi. Teknopon District ki manung sena laiba Indo-Myanmar border area da Security Force na aina thingkraba lalhulu PLA gi kadar ani phagatpa ngamle hairi. Security na farba kadar ani adudi Ningombam Priyo Singh Saikun Mathoi amadi Saikom Debajit Singh Saikun Mathoi kawi hairi. Border fencing yaning de sab saba paukhumpi gani haina. Kuki Inpi amadi Kuki Ship Association na phongdokkhre.